Iran USA gi oiba lanfam asigi oiba chaitheng ngasi India hairiba country asisu yamna mayek sengna fangli pocha gi mamang adugi matik yamna wankhalakli maru ina petroleum product gold silver na singbasing asida import duty nomo gi adumak hengalakli masigumlo matam asida Indian Prime Minister Narendra Modi UAE da chattuna UAE gi president ga unaduna wari watai kyama sanakri yanaba wafam kyama porakre Indian Prime Minister Narendra Modi ne India gi energy security gi damakte UAE da chattuna mifam pangtokhiba amasung Europe gi oiba country kya ama gi oiba Khongchat ama chatlinga gi matamda nakal amaromda yumthang naduna leiriba Bangladesh hairiba country asida US gi oiba military sing lakpa yaba gi oiba defense pact ama sign tawgadore hairiba defense pact asina maram oiduna housing Myanmar da leiriba crisis civil war amasung North East gi oina leiriba crisis sing asida impact kharadi lakpa yaba gi oithokpa adusu adumak yaudabadi natte Khudimukpu anova video amada amukka hana taramna ukchari ngasi gi oiba video asida Housing India ki Prime Minister Narendra Modi na UAE gi oina chatkiba Khongchat amasung nakal amaromda US amasung Bangladesh ki nongna lakliba lenga asiga sign tawnagani haiduna yamna kana housing media da phongdoknarakliba agreement sing asigi matangda yengminasi yanan wasidi housing Indian Prime Minister Narendra Modi na UAE gi oina chatkiba Khongchat adugi matangda yengminasi social media da UAE da Prime Minister Narendra Modi da chatpa matamda F-16 fighter jet laktuna mahakpa escort tawbagi oiba video sing Indian media singi maikei degi show tawba natragana social media da adom le hena loinamak thingnaramnagani madugi oiba wafam adu tongana thamkhriga maru oina chatkiba Khongchat adu da India da fanglakiba pandam adu da yengbinasi Indian Prime Minister Narendra Modi amasung UAE gi President Sheikh Mohammed bin Zayed Al Nahyan makhoi ani gi oina pangthokiba mifam adu da Abu Dhabi National Oil Company amasung India gi oina leiriba oil company sing asiga tie up tawraba matungda India gi oina national emergency gi matamda natragasu India gi oina hauji mathau tabada sijinnariba oil reserve asigi damakta 300 million barrel on thamnabagi damakta India amasung UAE gi oina leiriba company sing asina khusamnaduna thabak paikat pinagadawri masigi damakta India hairiba country asigi oina Visakhapatnam Chandikol amasung Odisha gi oiba mafam kya amada hairiba 300 million barrel asi reserve tawnabagi damakta anaubu oil reserve kaya ama sagatgadawri masida sunatana hauzik UAE gi maikeidagi India gi damakta $5 billion invest tawragani haibagi oiba thajaba adusu hauzik UAE gi president gi maikeidagi pirakre masiga loinana lusingba anisigi oiba mifam maduda terrorism amasung cyber security na chingba hiram kaya amada chathok chachen navigation gi oiba samudra gi oiba lambising asigi oiba wafam kaya amada su yanakkiba agreement kaya ama laiki Indian Prime Minister Narendra Modi na UAE gi oina chatkiba Khongchat aduda hauzik US amasung Iran ga thengnariba lanfam asida Iran gi maikeidigi UAE da chatharakkiba attack adubu yaningdaba phongdoktuna UAE hairiba mafam asida chatharakkiba attack adubu aranba khongthang amakakni haiduna miyamangda maki maikeidagi address tawramki Mata asida kona khangba yaba wafam ama haiba taragadi matam kharagi mamangda India tamna lakiba Strait of Hormuz fauduna lakiba Haji Ali haiba container ship ama kakta Iran gi maikeidagi ni haiduna chingnaba attack ama namaram oiduna hairiba jahas adu Strait of Hormuz gi oiba mafam asida lupkibagi oiba tawdok sing laiki Hauzik oirakliba fibam asida India amasung UAE ani gi maikeidagi Strait of Hormuz asibu free oina chalhannabagi damakta freedom of navigation asibu lehannabagi damakta punna phongdokminaki Pangthokiba mifam aduda lakadoriba matam asida India gi oina leiriba energy requirement asibu fulfill tawnabagi damakta LPG gi oiba supply asisu watana UAE dagi lawnabagi oiba agreement su yauri matang asida hangba yabo hangama haiba taragadi West Asia gi oina hauzik leiriba conflict asina maram oiduna India da fangliba chaitheng asida India gi oina watliba crude oil sing asi Saudi Arabia gi maikeidagi supply tawrakadoriba sagadoriba reserve sing asina hauzik gi oina fulfill tawba ngamladra haiba gi oiba wang asi adumak laikadori Matang sina matam amada is Pakistan oiduna leiramba ngasina Bangladesh haiduna khangnariba India gi yumthangnariba country asida US military amasung Bangladesh ki oina leiriba military anisigi oiba anuba defense pact ama sign tawgadawre haibagi oiba wafam amakak yamna kana phongdoknarakli hauzik leiriba Bangladesh government amasung US government anigi marakta foundational defense agreement oina leiramba hauzik finalize tawgadawriba General Security of Military Information Agreement samna Jisomia hainasu khangnaba agreement asiga Acquisition and Cross Servicing Agreement AXA hainasu khangnariba agreement ani asi oikadawri US amasung Bangladesh hairiba country anisigi mutual defense pact ni hairiba agreement anisigi manung channa hauzik US ki oina leiriba military warship military aircraft na chingbasing asi Bangladesh ki oina leiriba port sing asida dok tawba yaragani masida refueling tawba yaragani
ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯔꯠꯁꯤꯡ ꯑꯁꯤꯗ US ꯃꯤꯂꯤꯇꯔꯤꯅ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯆꯪꯂꯛꯇꯨꯅ ꯔꯤꯁꯞꯄ꯭ꯂꯥꯏ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯣꯖꯤꯁꯇꯤꯛꯀꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯑꯣꯏꯕ ꯑꯌꯥꯕꯗꯨ ꯌꯥꯎꯒꯗꯧꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯖꯤꯁꯣꯃꯤꯌꯥ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯒ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯀ꯭ꯂꯥꯁꯤꯐꯥꯏꯠ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯡ ꯑꯁꯤ ꯁꯦꯌꯔꯤꯡ ꯇꯧꯕ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯁꯦꯌꯔꯤꯡ ꯇꯧꯅꯗꯨꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯏꯁꯇꯔꯟ ꯊꯪꯕ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯀꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯑꯃꯁꯨꯡ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ USꯀ ꯃꯁꯤꯒꯨꯝꯂꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯦꯌꯔꯤꯡꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ USꯇ ꯂꯩꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯑꯗꯨꯃꯛ ꯄꯤꯕ ꯑꯗꯨꯒ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯅꯠꯇ꯭ꯔꯒ ꯖꯄꯥꯟꯒꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤꯁꯨ USꯇ ꯄꯤꯗꯨꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ US ꯑꯁꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯕꯦ ꯑꯣꯐ ꯕꯦꯡꯒꯜꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ US ꯃꯤꯂꯤꯇꯔꯤ ꯑꯁꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯑꯣꯄꯔꯦꯠ ꯇꯧꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯂꯥꯛꯂꯕꯅꯤ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯔꯠꯁꯤꯡ ꯑꯁꯤꯕꯨ ꯔꯁꯤꯌꯟ ꯃꯤꯂꯤꯇꯔꯤꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯗꯨꯒ ꯍꯥꯏꯔꯞꯇꯤ ꯃꯥꯟꯅꯔꯤ ꯇꯧꯕꯇꯕꯨ USꯀꯤ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯅ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯎꯔꯤ US ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ USꯅ ꯃꯔꯨꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯑꯁꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯣꯏꯔꯤ ꯍꯧꯖꯤꯛ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯆꯩꯅꯥꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯧꯖꯤꯛ ꯆꯩꯅꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯤꯕꯅ ꯃꯨꯛꯅꯕꯒꯤ ꯃꯍꯨꯠꯇ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤꯃꯛꯁꯨ USꯅ ꯆꯩꯅꯥ ꯑꯁꯤꯕꯨ ꯑꯥꯏꯁꯣꯂꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯍꯣꯠꯅꯔꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯃꯥꯂꯥꯀꯥꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯃꯥꯂꯥꯀꯥ ꯑꯁꯤꯕꯨ ꯆꯣꯛ ꯇꯧꯗꯨꯅ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯥꯂꯥꯀꯥ ꯗꯤꯂꯦꯃꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯃꯥꯂꯥꯀꯥ ꯐꯥꯎꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯐꯥꯎꯗꯣꯔꯛꯇꯨꯅ ꯕꯦ ꯑꯣꯐ ꯕꯦꯡꯒꯜ ꯇꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯜꯂꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯑꯃꯨꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯣꯔꯠꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩꯅꯥꯕꯨ ꯕ꯭ꯂꯣꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯃꯥꯂꯥꯀꯥ ꯑꯁꯤꯕꯨ ꯕꯥꯏꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯀ꯭ꯌꯨꯄ꯭ꯌꯨꯛ ꯍꯥꯏꯔꯤꯕ ꯄꯣꯔꯠ ꯑꯁꯤꯗ ꯐꯥꯎꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟ ꯇꯥꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ US ꯑꯥꯔꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯦ ꯑꯣꯐ ꯕꯦꯡꯒꯜ ꯑꯁꯤꯗ ꯑꯣꯄꯔꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ US ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯆꯩꯅꯥꯕꯨ ꯇꯥꯔꯒꯦꯠ ꯇꯧꯕꯅꯤ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯔꯥꯏꯖꯤꯡ ꯄꯥꯋꯔ ꯑꯃ ꯑꯣꯏꯕꯅꯤꯅ USꯅ ꯑꯗꯨꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯗꯨꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ PDF ꯍꯥꯏꯔꯤꯕ ꯐꯣꯔꯁ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯗꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯅꯕꯒꯤꯗꯃꯛꯇ ꯐꯣꯔꯦꯟ ꯃꯔꯁꯤꯅꯔꯤꯁ ꯀꯌꯥ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯏꯚꯟ NIAꯅ ꯐꯥꯎꯕ ꯐꯥꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ US ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯕꯣꯔꯗꯔꯗꯒꯤ ꯐꯥꯎꯖꯤꯟꯍꯟꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯗꯨꯃꯛ ꯆꯪꯍꯟꯈꯤꯕ ꯌꯥꯕ ꯅꯠꯇ꯭ꯔꯒꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯐꯝ ꯈꯔꯗ ꯑꯗꯨꯃꯛ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯟꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯤꯕ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯉꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯃꯔꯨꯑꯣꯏꯅ ꯅꯣꯔꯠ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ USꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ PDF ꯐꯣꯔꯁꯁꯤꯡ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯐ꯭री ꯑꯣꯏꯅ ꯂꯥꯛꯄ ꯍꯥꯏꯕꯁꯤꯅ ꯆꯩꯊꯦꯡ ꯑꯁꯤꯁꯨ ꯍꯦꯟꯅ ꯆꯥꯎꯔꯛꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ